Sagolban Tera Lokrakpam Lekai de Leriba, Amatangai, Belenga Kimahitam from Sang Ibemja Primary School Sigi, Oja Singna, Mahilo Sangasigi Awadapa Amadi, Semsin Sajin Binaba, Hanjan Mahilo Sangasigi, Marie Lainaba Singda Haizarabasu, Lengaki Maikaitiki, Miyang Changbira Tabadigi, Lekai Asida Leriba, Machin Manao Group Ta Oja Singna, Semsin Binaba, Hairakpadagi Machin Manaugi members singna angam basel khaigat naduna classroom sing asigi wall partition amadi flooring sing semjin kre haina Machin Manaugi secretary Chongtha Marshal singna fongdorakli Magna Makhatana Maru Oina Mahiloi Sing Asibu Semjenbagi Wakalondi School Asida Tamliba Mahiroi Sing Asi Tungi Afaba Yumbirol Oirakataba Maramna Mateng Asi Pangbani Hauzik Makoina Lairik Tamfam Classroom Matik Chana Laitriba Asi Lengakna Semak Pangai Duna Laibagi Mahuta Athubagi Oina Machin Manau Group Na Semjenbani Masigi Makhatarakba Mahiloi Sangasigi Awad Apasing Mari Lainaba Singna Athubada Mityeng Changbirakani Haibagi Thazaba Thamlakli Singna school sing awad pakra joji bina bahar koina chhatra sigi khalaga koina chinaw dalai member sing all of it hagan usna school di ham di school classroom partition khaba mani flooring si ham di na peka chabni khadar pati school sing awad pa sing mari lainaba terti singna tumatanga american having is thazaba thamlakli Nakal Amaromda Ibemja Primary School gi Principal Premila Debina Lengak Takyarak Haizarabasu Hanna Yengbirak Traba Mahiloi Sang Asibu Machin Manau Riba Group Asina Semjin Birakpada Thagat Pafongdorakli Flooring kaiba kaya sinasing makunya minsan binapdagi kadana singki sa atidana hausi tawba haule masigi damagta Machin Manau tawba sangta nasi mo kay halinga na tanong dami ang kanasi Haukiba Pungkun Marida India da Nauna Mioi Lising Ahum Chatruk Tara Manga COVID positive Oire Laikidaba Migi Masingna Kunitoini Fagalakpaki Changcha da Malfutarani Pangadas Miktaret Ani Oiri Apun confirm case na Koti Mari Lak Nifu Manga Lising Humbudrama Pansupna Marfunipan Yaukre active case na Lising Nifu Chamapan Humbudrama Panni Laina Asina Maram Oiraga Laikidaba Migi Masingna Lak Manga Lising Kunipan Chamga Marfumarini Laina Asidegi Nava Faduna discharge Taukiba Migi Masingna Koti Mari Lak Nifu Lising Mapan Chamga Kun Mangani Laina Asidegi Ngak Thoknanaba vaccine kap Thokiba Apunba Migi Masingna Koti Chani Tara Taret Lak Homfutaret Henkre Malem ki oina COVID laichet na khwaidagi na sokal laba laibak singki manungda USA na ahanba India na ani shubada amadi France na om shubada lairi awang Nongpok state ki oina Assam na ahanba Mizoram na ani shuba amadi Manipur na om shubada lairi